Pauche de Yumpop Oiba Pau Kharab de Dojere, Yumdagi Thokhiba Amasu Leiramle. Ngasi ayu angan bada Impal Police ki manung chanba Kwakaitil Soibam Leikaida drain Amada Meoi Amasu Siraga Leiramle Siram Khiba adu elangpum sudir sahiyang kai apupa mangi Kwakaitil akam Leikaida gini Makta asi kuntaret nongmaijing numitta Yumdagi Thokhiba dagi thiba khangdana Leirakibani asi bhaksang police na lokalaga postmortem gidamakta arim smoke thamkhre Thokdok asi ki matang da police na case ama lokalaga makhataba investigation Chatnakhre Khurai Kongkham Leikaida jom Amadi Dukan Sidokpa Leptrabadi Khurai Kendra MLA Boycott Touragani Borkanya Khurai Kongkham Leikaida Leihaki Lamda Niam Kaina Sajalaba Jum Amadi Dukan Sing SDO Impal East Amadi Impal East District SP na losing team amalak to na Jum Amadi Dukan Sing Aduk Sidokre Jum Amadi Dukan Sing Sidokpa adu Leikai Miyam Horuktora Sidokpa Yaroi Haiduna Irang Haukre Jum Amadi Dukan Sing Sidokpa si Khurai Kendra MLA na Atuba Matam Dalepan Gadabane Kariguma Jum Amadi Dukan Sing Sidokpa Leptrabadi Khurai Kendra MLA Boycott Touragani Haina El Borkainana Phongdorakle Mahna Makhatara dunu mapam asi sahi kayagi mamang tigi leina dunat lakiba mapam amane mapam sing asi githipam to patiak singchu matam chana thi dunat lakle lekha kasena khudakta laktuna mapam asi lenga kilamni aidona Sidokpa asi laibak thibane pata leiba amadi text thi ripalam amabo ngammi haibagi matagum khudakta thuaiba asi tawbigano mari leinaba singna athuba matam dami yeng changbiyo aike oja singna Jharkhand gi Dumka Khunghangbo classroom onthokre Corona virus na maram orega sahi asigi March thada ki mahi loisang sing thingjan khiduna mahi masing tambagi khudong jaba khara smartphone ki khudangda pijar bas smartphone leijeta ba lairaba satra sing ki damak ta khallaga Dumka gi Dhuma thar khunggang dal leiba oja singna anoba lai tambagi mawong ama haudokre smartphone leijeta ba angang sing di COVID-19 leichet na maram orega lai leisu tamba phangjidre angang sing asigi khallaga khunggang asida leiba oja singna blackboard chamagi bathakta khunggang gi jom singda thetuna social distancing aktuna mahi masing tambi ba haurakibani airaduna ANI ki khudangda oja amana paudam lakhe Damuka ki deputy commissioner Rajeswar Bina oja singna paikhalakliba thabak changa si pungning thogat paga loinana atopa oja singna ano ba khongthang kaya lokhalakpada mateng pangani ani so phongthokhe Parabati Kaubi class 6 tamlibi satri amana asungna tamlakhe aikoi gi school singa si COVID-19 leichat amaram oirega thingjankhre kungang asida leirba oja singge mateng lojaraga aikoina khangdaba chamamnaba kaya oja singna kokhanbiri aina paudam lakhe Atop Pau Amadana Election Commission of Manipur ki lilong amade Wangjing Tentha Jauna State Taramatoi ki Kendra Yankai Toruki Marakki Mikhal ki matam Laothakhre Code of Conduct Chatnakhre Election Commission of India na Laibaka sigi tongan ba State Taramatoi ki Assembly ki Kendra Yankai Toruk amade Lok Sabha Seat amagi Mikhal ki matam Laothakhre Northeast ki oina Nagaland na November 3 da pangthokadawre Manipur ki oina lilong amasu Wangjing Tentha Kendra ani ki Assembly Mikhal na November 3 da pangthokadawre Bot masing November 10 da thigani aina commission na Laothakhre Manipur ki oina Kendra manga ki Marakki Mikhal pangthokadaba adu hanbagi oina lilong amadi Wangjing Tentha Kendra anige Mikhal ki matam commission ana lauthorakibane atai lemhori basing asikaramba matam da lautholakadege haibadi khangbang amdre punamak commission ki matung inna laikhre election ki matam lauthokibag loina na tongan ba state Taramatoi ki Kendra Yankai Toruki assembly ki Mikhal asigi namakta rajniti dal kiana Mikhal asigi vote khombagi thapak haunakre handagi Mikhal asi laibak asigi oina di yamna maru oiba Marakki Mikhal ne Manipur dagi Marakki Mikhal asigi namakta tongan ba rajniti dal kiana akan balamba tongnaraba yai haina thajanari BJP na lusing ba sarkar da chungchinabad dal Oiba NPP NPF LGP na handaki Marakki Mikhal asida japchana mirep thadoklaba yai haina thajanari Impal da lakiba NPP ki lusing ba Meghalaya gi Chief Minister Konrad Sangmana handaki Marakki Mikhal asi semi final li japchana mirep thadokani haina phongdoklaba laikhrabane Haujik lady BJP na lusing ba sarkar asida coalition partner Oiba si National People's Party NPP Naga People's Front NPF Amadi Lok Janashakti Party LJP asi yamna maru oibane hariba chungchinaba dalching asi Mikhal asi de mirep thadoklagani aibagi phongdokpa leina khrabane adumapo karam badal na mirep thadoktuna lamba tongnagadege aibadudi atenba matamgi manungda soidana khangba ngamlagare haire Wairi Khulda positive Oibi mamaga negative Oibi masaga jum Amada ta punna Leiminnabada Miyam Mepainare Impal East ke Khuntrapung Kendra gi Waitwan Gram Panchayat ki manung chana leiba Wairi Khulda leiba imung amagi COVID-19 positive Oibi nupi ama COVID care center da layu yadana positive Oidabi masanupi ga Leiminagani haiduna makhoigi yumda namduna laisin kibadigi Leikai Miyap Mipaiba pungnare Press na phangba paugi matung inadi COVID care center da layu haiba yadribi positive nupi asigi mapuroiba asi hokipa September 22 da COVID test toba matamda positive oiki Masiki matungda positive oiraba nupa asina mahaki masanupa amaga gari macha amada tungdura siza hospital na chatlaga mama masa anima COVID test tawada anima positive oike
मदुदगी मखोई अनिम उमैत्रमदा लैबा जुनाकोगी कोविड केयर सेंटर दा लैखे पावसिना आई सेप्टेम्बर 15 इमुंग असिगे लेमौरिबा ममा अमदी मचानुपी अनि कोविड 19 टेस्ट तौबदा ममा अमदी मचानुपी अमगा पॉजिटिव ओइरे हाइबा खंगबा ngamखे मचानुपी अमदी नेगेटिव ओइखे पॉजिटिव ओइरबा मचानुपी अदो इम्फाल ईस्ट की CA मोन छिंदुना नुमित अदुमक्तदा लंबोई खोगना खोंगदत लैबा कोविड केयर सेंटर दा थमखे यामना ngakliबदी पॉजिटिव ओइरबी ममा अदुना महा कोविड केयर सेंटर दा लैरोय नेगेटिव ओइरबी मचानुपीगा पुन्ना मसागी मिमदा लेमिनगनी हाइदुना हौजिक पुन्ना लेमिनरे हाइरे थौंग असिदा लैकाई मियामना अंगकपा अमदी अकीबा पोकले पॉजिटिव ओइबी ममागा नेगेटिव ओइबी मचानुपीगा पुन्ना लेमिनरिबसे मचानुपी अदुसु सोइदना पॉजिटिव ओइरगनी हाइबगे अकीबा लैरे मदुदा नतना लाइचत असि अतोप लैकाई मियोसिंगदा संदोरकनबगी अचौबा मरम अमसु ओइरे मरम अदुना सरकारगी मरी लेनबा अथॉरिटीना अथुबदा मिजियंग चंगबिदुना पॉजिटिव ओइरबी नुपी असि मरी लेनबा कोविड केयर सेंटर दा खुदक्तगी थंबियो अदुगा नेगेटिव ओइरबी मचानुपी असिसु मखाताना कोविड टेस्ट तौबिदुना पॉजिटिव ओइदे आइबदु खंगथोकनबगी थबक लौखटपियो हाइरे नकल मरोमदा वाइटवन ग्राम पंचायत इमुंग अमगी मियोई मंगागी मनुंगदा मियोई मरी कोविड 19 पॉजिटिव ओइबदगे वाइटवन ग्राम पंचायत वार्ड नंबर 4 वार्ड नंबर 12 वार्ड नंबर 7 के अपुनबा गुंजा खुंजा चामगा तारा कोविड 19 टेस्ट तौखरे टेस्ट तौबकी थौरम असि वाइटवन ग्राम पंचायत के मेंबर वाइरी यागाइरोल क्लब विलेज डेवलपमेंट कमिटी अमसु वाइरी खुलगी मैरा पाइबिना मणिपुर सरकार की मरी लेनबसिंगा खुसमनदुना चथखिबने हाइरे सोशल मीडिया दा कम्युनिटी अमगी इज्जत छोकपा याबा वाफम थकलुबगीदमक्ता किशोर सान वांगखेम पुलिसना फारे सेनापति डिस्ट्रिक्ट लैबा मराम नुपी अमगी मिंगचा थिनंगाई ओइबा वाहि वाटा सिजनदुना फेसबुक अकाउंट थगलुबगीदमक्ता इम्फाल की कैसाम थोंग मैरांग निंगथौ लेरक्ता लैबा किशोर सान वांगखेम एलाइस वांगखेमचा वांगथोय अपोकपा वांगखेम बीरेंद्र पुलिसना फारे हाइरे पुलिसदगी फंगबा पावगी मतुंग इन्नदी किशोर सान वांगखेम एलाइस वांगखेमचा वांगथोयना माकी वांगखेमचा वांगथोय हाइना लैबा फेसबुक अकाउंट औखिबा सेप्टेम्बर टांग 3 वांगखै एसीदा ट्राइबल वोटर यामना लई नुपी अतोम्बी मैतैना नुपी हल मरामदा हनुबी हारबदी भोट खोमथोक लोइट्रो हाइबो वाफम असि थागतखि मसिगी मतुंगदा फाकना फेसबुक अकाउंट थागलिबा वहाइसिंग असि मराम निंगोल अमगी इज्जत छोकपनी हाइना नुपी असिना सेशन जज सेनापतिदा वकलकपदगी कोर्ट के ऑर्डर अमगी मतुंग इना किशोर सान वांगखेम एलाइस वांगखेमचा वांगथोय असि इम्फाल पुलिस की टीम अमना ngasi अयुक मसागी मेमदगी फाबने हाइरे पावसिना आई किशोर सान वांगखेम एलाइस वांगखेमचा वांगथोय पुलिसना फादरबगीदमक्ता मंगजोंगना मरी लेनबा कोर्टगी एंटी सेपिटरी बेल हाना लौरमखि अदुबो मांगना एंटी सेपिटरी बेल लौबा अदु मरम चाब्रा हाइदुना सेनापति सेशन जज दंगरा हियरिंग चथरपा मतुंगदा कोर्ट नमहाकी एंटी सेपिटरी बेल अदु कखे मसिगी मतुंगदा किशोर सान वांगखेम एलाइस वांगखेमचा वांगथोयबा इम्फाल पुलिस स्टेशन मसागी मयुमदगी फागतखिबने माग फारबा मतुंगदा ngasi सेनापति डिस्ट्रिक्ट पुलिस की एसडीपी ओदा खुसिनाखरे हाइरे नकलमरोमदा कोविड 19 मियोई अमसु लैखिद्रे कोविड 19 पॉजिटिव ओइबदगी पोंगपत्ता लैरिबा जेनेम्स हॉस्पिटल की कोविड वार्ड लैरकिबा मियोई अमसु ngasi ayu pung 13 makhairom taba matamda laikhidre mioi asi tharaka hauji covid 19 da laikhidaba mioi masing ompumanga sure laikhidrabi mioi asigi maming RK Vidyasagar sahi yankhai mathoi apokpa laikhidraba RK Sanahal kawi Imphal East District ki larik yangpam Leikaida kine laikhidraba mioi asi ngarang September tang 19 ki numidang pung 13 makhai da Jenems Hospital da admit tawrakibane masigi matungda covid 19 positive oire aiba confirm tawbadagi covid ward makhatana laying chathaki adubo ngasi ayuk laikhidabani laikhidaba miyo asi tonga tongan balaina kyanan hanana duna lairaba miyo ni haire arobe the content sing asigi marobe pau khara sibo pau dumjari pa Manipur local news YouTube channel amade Facebook page asidegi yengbiri bo punam pathaga chari loinana channel asina dum da kanarabadi subscribe like and share tawba kawi kunu punam pu amuka hanna thaga chari